Violence, white stress, common violence, I will tell it, I will call it. White stress violence asida thawai katkraba mayam punamakta akoigi ikai kunaba moigi mafamda ikai kunaba ana makoina leba asi kanabagi thengnagiba thawna adugi dabra koina moigi mafamda akoi punamangna puging chena chananjali kali karam aina shanti porokna akoi amu anna tangduna ta ana leminagadaги haibasing sigumba tangdu leitadna leminaba haibase masigi initiation je masigi akoi wapham je thamding da akoi na khangi madudi object Manipur da tawriba irang ase kana gumba kangbu kharagi thawil jil amana akoi marakta singchep chaba adungba thogdo amani haibase akoi madungba thogdo amadi thokpani ya je ko na mana khangai masina akoi awang mo bharot ta maruina mangol frupna leiriba leihong mina leiriba kampu se masai ka karim ba tongba mata pide amang mana ta masi ke tongba mata leiti aduna sigumba akoi sigumba ya masina maram oi da ngasi oiriba mi ke agi punsi mangraba lantum mangraba nupi aya ijat mangaba yung kaya hoji lai ta mangam da bachan ngai thang lai ta ba sen thungi phim da wei ba phim je da ngasi di yamna angak ba phang ba awa ba hai ngai lai ta ba matam amada akoi sahi taret kun ta kwa matam amadi second world war da wa ba do madki hadu ki heli hadu ki chaifu hadu ki china asi ngongta manipuri praja sin da thengna gi sum ba je masi loisan ge har gi long term peaceful settlement amasung settlement ama porka ge de mase Bharat Sarkar na tawum thoi. It is the union government, it is the central government. Bharat Sarkar na masi initiate tawda chatal tawda ba. Bharat Sarkar na madu initiate tawum thoi. Akoi gi marakta aya mana gamna unagre. As early as akoi gi ai di film je he start of madam da ko aya mana gamna unagre. Akoi kana we do not blame anybody. We do not blame any security. We do not blame the government. Akoi sarkar to thagali CSO na to thagali security to thagali adu akoi hujiki leiri from je mas tang ta solution ama porok na je gamna nangon dagi hauraga Bharat Sarkar da haibiyo Bharat Sarkar da settlement je poraka na hujik jo haijori madudi Bharat state mayam pun ba union namani. It is the union of the state. India is a union of the state. State ki shakti lai jai, Bharat ki shakti lai jai. Adu maji de laibak debagi state ki shakti lai brai ju khangde lai tam brai ju khangde. Bharat ki shakti jo kari noi ju khangde. Ang ko maongi sason nama danga si di Bharat to chalai. Amna sigu mama tam si da ko Bharat Sarkar na akoi laibak debagi seng na kana Manipur ki opposition MLA mayam chale Bharat Sarkar ki home minister unabi the prime minister unabi the uji ke MLA mayam actually prime minister na unabi the home minister na unabi the Manipur ki problems de da Bharat ki pradhan mantri si Narendra Modi na even akoi sab cha ba wapham ma koi hai bu ya gi wapham phabu thambi de ana Manipur si sab cha na akoi ki Bharat ta yaw da ba Bharat ki ngasi leiriba Bharat ki map ta yaw da ba akoi leipa amadona Bharat Sarkar na tawriba treatment je ontona hai da ba taw hei da ba Bharat ki sasong ki itihas tam ta tok tawa malem gi ganatantric oiba leipa amagi sasong ki itihas da amuk ta tok da ba amu ba thogo amani